Malengi Nupi ki Numit International Women's Day March Nipan na LAKPADA Nupi singna nat KHUNNAI SHENMITLON AMASUNG LEISHEMLON da LOURIBA THOUDANG SHINGBU Corcom na IKAI KHUMNABA UTPAGA LOINANA Yaipha Paojel Pirakli Lona Dhingraba Lalo Loop Singh gi Apunba Loop ama oiriba Corcom gi Media Coordinator M Sakhe na Khutyek piduna Thadorakpa Cherolamana Hai Chahi asigi Malem gi Nupi gi Numit gi Nungi oiba wakhalonde Invest in Women Accelerate Progress Haiba sina oire Masigi waru de miyamna nupi gi matik mayai khangbiduna KHUNNAI lon LEISHEMLON amasung SHENMITLON da makhoisu chap manana saruk yahanduna afaba malem ama purakpadune masigi damak nupi gi hak nupa nupi manaba hak nupi bu ot nei biba lepa amasung namja namthek piduna makhoi gi hak manghan ba lepnaba khonnabane tasengna hairabadi Invest in Women Accelerate Progress haiba kumsigi nungi wakhalon ase lamdam masida kanglup anigi marakta thokliba phibam masina nupi oibi singge senmitta piriba chaitheng adu otle malemgi chawkhat lamjel da mang thana chatliba KHUNNAI singi oinade yaifa thausil gi damak nupi da senthang pithaba chawkhat lamjel yangsal hanba haibase khara henna chunaba phibam leirabaso muknabagi phibam ama da leiriba iramdam asigi oinade yamnamak nungnaw ningai oire ngasidi khutsemna ohelakpa kanglupki muknaba asina matam sangna hingminnarakpa kanglup singi marakta umkhatnaba thokhalle nupi oibi sik lambi lamjawda thoktana ihau chathare chingkhong chingyada ahing nongsoiba yarakle chawkhat lambi gi mahutta lamdam asigi tangdu leitaba kaihanduna senmitta mikha polhalle kanglup masel mukna handuna thamle Laufam hector lising tara lau uba ya handre amade lambi phong na thinglabasu India lengak na yengduna leire pumnamak asina maram oiraga malem gi nupi gi numita iramdam gi nupi KHUNNAI gi manaba hak amasung makhoibu ot neiba ikai khumnaba manghanba tawdunaba Corcom na thengnaba yaba thengnakhigani haina charolasina makha tari